Panchayat ki thau punabagi damak Leingak na administrative committee Semkhiba adu Yaningdaba phongdokpa oina Imphal East District ke tongan-tonganba maphamda meeyamna Wakat Meepham Chathakhre. Top Nauria Gram Panchayat ke manung chanba Kongpal Chanam Lekai Mamang Sabal Lekai amade Khetri Lekai na sinduna Kongpal Khetri Lekai community hall da Wakat Meepham famke. Wakat Meepham aduda DC na thokiba order handou athubada panchayat ki mikhal pangthokadabani amadi mikhal pangthokpa ngamloidaba oirabadi hanagi PRI sing mathau tohalu haina thaba placard sing siznake. Wakat Meepham aduda saruk yakibi konsam gitamani kaubi nupi amana phongdorakpada Deputy Commissioner na tatharakliba thawung ase miyamgi right matpani. Thokriba order adu khudakta handokadabani haina mahakna makata ke. Amaromda Wakat Meepham ase Porongpa Thawan Thaba Lekai Community Hall da so Porongpa Thawan Thaba Lekai Women Association na sinduna pangthoke. Wakat Meepham adada association asige president Laishram Kamini na Leingak na paikhatliba khongthang kaya gi matangda pendaba wafam kaya sing Phongdokhibagal iroina na Wakat Meepham adada saruk yakiba singna top Nauria Gram Panchayat ke sanglen solon sinke. Amaromda Thambalkhong Gram Panchayat ki oina so Thambalkhong Laima Kaitel da Wakat Meepham Chathakhre maduda Panchayat asige manung chana laiba job card holder sing na saruk yakhe. Praja miyam sini jana thaduk ti pamibu mana khudak talok thui hai be yaroiba makhoi khuji anau ba hapi singje sigi panchayati raj ki maram ta kari khangage ba kari chu khang da mi mayam ma hapchale adudi aikoi gi right che moin pulam matlaga pulab hat ka duri bra ba praja leibak sigi achuk yam na war ba matam chita lan maram oiraga chabam thakpam tumpham khang da lebe matam chida aikoi da awa ba mu pi chi kari gi no haba makhoi na Manipur sarkar si kari dong na ba lebe no haba makhoi ki kana bi yengbra aduga taseng na hairagadi BJP sarkar BJP yaw mi haktani bu khale che kai maram gi no base BJP sina Manipur se adum yaduri bra makhoi na tawning bata tawbe yaduri bra aikoi waro we haba aduna aikoi na maira pai bi lup chi gi oina aikoi na makhoi da hainingi DC ge order athupa matam da kakadabani aikoi Porongpa Thawan Thaba Lekai Women Association gi member khuding magna Yaningde haitana ngasi ekoi ma phami ba dharna je adugi damakta phamjabani March ki date 8 DC Imphal East na lakthokpi ke ba administrative committee gi representative khanba si Yaningde maramdi makhoina hanana khoigi public ki oiba notification thokiba leite ba masina maram oiraga koi praja miyam sida khoigi apen ba haiba do oina dre masi akoi praja miyam gi hakmat paga samane ba aduna akoina makhoida haijaning badidi administrative committee da panchayat ki thabak sinaba masi Yaningde DC Imphal East na administrative committee sembagi order athubada handokpiyu